Ngasi Manipur Exploring Knowledge YouTube channel na pujarakli Russia Ukraine war na India da piba saitheng Russia amadi Ukraine anigi marakta lan haukibaga loinana Russia na Ukraine gi military facility amadi airbase kaya amang ata thokhankhre masigi saitheng prithvi gi laibak ayambada phangli amadi war asina India da hakthengna kari karamba saitheng phangbage haibadu yengminasi United Nations Security Council na sinduna 2022 gi January tarik kunthra da issue asiga mari lenana voting tawkhi masida India na maikai amatagi michangchangdana neutral oina lepkhi India gi oina yengbada issue asi Russia amadi Western world haibadi USA amadi Europe ani asigi maraktani Russia asi India gi oina matam sangna marup oiduna mamangdagi lakli India gi military weapon gi 86% asi Russia dagi lakpani aduga maikai amaromda USA amadi India anigi mari haukiba sahi singda phagalaktuna war amadi defense ki anauba alliance strategy seminary USA India Japan amadi Australia punduna Quad haibadi quadrilateral security dialogue form tawduna China bu mayoknanaba strategy kaya plan tawri Indian Ocean gi trading system da Indiana achauba role amasu lauri China gi expansionist policy asi India gi oina yenglabada khudong thiningai oi maram asina Quad asi India gi oina maru yamna oiri war asigi oina yenglabada Indiana maikai ani asida amagi hek michangda lepa matamda India gi mangjaba oigani war asina maram oiduna Sensex point February gi tarik 13 da 2700 handaki miyoi kayana panic selling tawduna minute kharagi manungda 7.5 lakhs crore value market tagi mangki Russia stock market ki oina nongmada 50% market value mangki masigi impact Asia market singda phangli Russia na Ukraine da landaraba matungda USA na Russia da lalon itik tawbagi athingba thamnaba warning pikhi Russia asi prithvi gi oina crude oil puthokpada ahum subada leiri Europe tagi lakpa crude oil sing asigi saruk ahum thopagi amadi Russia dagi lakpani karigumba sanction thamlaklabadi Russia dagi Europe ta crude oil piba leplagani crude oil gi price asi adum hengalaktuna leiri petrol amadi diesel gi mamal asi lupa taruk tagina taret phawba hengalakpa yana leiri International flight singi ticket mamal sing asi 25% dagi horaga 45% phawba hengalakpa yana leiri thau gi mamal hengalakpana inflation su hengal halli maramdi transportation cost hengalakpana business ki profit hantha halli maram asina transport industry amadi transportation da depend toba industry khudingma ki price hengalakadori Indiana Russia dagi US dollar 2.05 billion gi oil amadi minerals US dollar 832 million gi precious stone amasung metals amadi US dollar 609 million gi fertilizers import tawri masi sanction gi matungda leplaba yana leiri adubu domestic producer amadi competing producer country singna mahut sillabasu yari amadi makhoida kanaba fangadawri Ukraine India dagi pharmaceutical product kaya import tawri India gi pharmaceutical company kaya gi office Ukraine da leiri aduga war asina negative impact sungsoi soidana pigadori Ukraine amadi Russia ani asi hawai chengwai puthokpada mangjil thaba leibak singni adubu war na maram oiduna export tawba ngamdrabasu India gi oinadi kanaba oigadori ahangba asi India na mahut silaba yari masida natana gehu su India na mahut sinba yari Handak chahi asi gehu yamna chauna harvest tawraba yai haina panari India gi 70% sunflower oil Ukraine dagi lai maram aduna war asina maram oiraga edible oil gi price su wangkhalaklagani aroibada India gi miyoi kaya chaurakna 19 muk in Ukraine da medical amadi engineering tamli makhoibu Ukraine dagi puthokpa hore adubu makhoida war asigi chaitheng kaya